ꯕꯤꯕꯤ ꯁꯅꯥꯃꯤꯁꯤ ꯔꯣꯕꯤꯟꯁꯟ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ, ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯟꯗꯔꯗ ꯔꯣꯕꯥꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯅꯤꯡꯊꯧꯖꯝ ꯕꯤꯕꯤ ꯁꯅꯥꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯋꯥꯍꯪ-ꯄꯥꯎꯍꯪ ꯆꯠꯊꯔꯛꯈꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯐꯥꯏꯔꯣꯏꯖꯝ ꯑꯣꯡꯕꯤ ꯔꯥꯟꯗꯣꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯐꯥꯏꯔꯣꯏꯖꯝ ꯔꯣꯕꯤꯟꯁꯟꯕꯨ ꯉꯁꯤ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯄꯤꯗꯨꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ꯫ ꯐꯥꯏꯔꯣꯏꯖꯝ ꯔꯣꯕꯤꯟꯁꯟꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯦꯁ.ꯄꯤ. ꯏꯝꯐꯥꯜ ꯋꯦꯁ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔꯅ ꯂꯨꯆꯤꯡꯕ ꯌꯥꯝꯂꯕ ꯏꯟꯗꯤꯌꯟ ꯔꯤꯖꯔꯚ ꯕꯠꯇꯥꯂꯤꯌꯟ (IRB) ꯃꯍꯤꯂꯥ ꯕꯠꯇꯥꯂꯤꯌꯟꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡ, ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜꯁꯤꯡ, ꯗꯤꯁꯇ꯭ꯔꯤꯛꯁꯤꯒꯤ ꯔꯤꯖꯔꯚ ꯂꯥꯏꯟꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯌꯥꯎꯅ ꯏꯝꯐꯥꯜ, ꯂꯝꯐꯦꯜ ꯑꯃꯁꯨꯡ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯒꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖꯁꯤꯡꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯁꯩꯔꯞ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯄꯨ ꯂꯥꯟꯕꯟ ꯑꯣꯟꯊꯣꯛꯇꯨꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ-ꯁꯦꯟꯈꯤ꯫ ꯁꯩꯔꯞ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯣꯔꯠ ꯃꯔꯤꯒꯤ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯔꯁꯤꯡ, ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ, ꯑꯦꯗꯚꯣꯀꯦꯠꯁꯤꯡ, ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔꯒꯤ ꯑꯣꯐꯤꯁꯔꯁꯤꯡ, ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯁ꯭ꯇꯥꯐ, ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯅꯠꯇꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯍꯟꯈꯤꯗꯦ꯫ ꯄꯥꯎ ꯂꯧꯕ ꯂꯥꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡ ꯐꯥꯎꯕ ꯃꯄꯥꯟꯗ ꯒꯥꯔꯤ ꯈꯥꯝꯍꯜꯂꯒ ꯈꯣꯡꯅ ꯆꯪꯍꯟꯈꯤ꯫ ꯀꯣꯔꯠ ꯑꯋꯥꯔ ꯃꯇꯝ ꯑꯌꯨꯛ ꯄꯨꯡ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯃꯁꯨꯡ ꯔꯥꯏꯠ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯄꯩꯗꯨꯅ ꯂꯩꯁꯤꯜꯂꯒ ꯀꯣꯔꯠ ꯒꯦꯠꯀꯤ ꯑꯋꯥꯡ ꯊꯪꯕꯗ ꯐ꯭ꯂꯥꯏꯑꯣꯚꯔꯒꯤ ꯃꯔꯛꯇ ꯂꯩꯕ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯔꯣꯗꯀꯤ ꯁꯔꯨꯛ ꯕꯦꯔꯤꯀꯦꯗꯁꯤꯡꯅ ꯈꯥꯖꯤꯜꯂꯒ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯀꯣꯔꯠꯀꯤ ꯒꯦꯠ ꯃꯅꯥꯛꯇ ꯂꯩꯕ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯔꯣꯗ ꯑꯃꯁꯨꯡ ꯂꯝꯐꯦꯜ ꯑꯃꯗꯤ ꯂꯥꯡꯒꯣꯜ ꯆꯦꯟꯕ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯁꯤꯡ ꯇꯥꯟꯊꯣꯛꯇꯨꯅ ꯈꯥꯝꯍꯟꯈꯤꯗꯦ꯫ ꯆꯩꯔꯛ ꯑꯗꯨꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡꯅ ꯊꯣꯛꯂꯛꯂꯒ ꯕꯤꯕꯤꯁꯅꯥ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯊꯣꯛꯎ, ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯀꯟꯈꯠꯇꯨꯅ ꯊꯝꯒꯅꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯆꯩꯔꯞ ꯀꯣꯔꯠ ꯇꯝꯅ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯅ ꯊꯤꯡꯗꯨꯅ ꯊꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤ ꯍꯥꯏꯄꯔ ꯁꯦꯟꯁꯤꯇꯤꯚ ꯑꯦꯔꯤꯌꯥ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯁꯤ.ꯑꯥꯔ.ꯄꯤ.ꯒꯤ ꯁꯦꯛꯁꯟ 144ꯒꯤ ꯃꯈꯥꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯗ ꯊꯝꯈꯤ꯫ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯄꯨꯛꯅꯤꯡ ꯐꯥꯊꯔꯒ ꯀꯩꯊꯦꯜꯗ ꯆꯪꯕꯤꯅꯅꯕ ꯍꯥꯏꯕꯗ ꯌꯥꯈꯤꯗꯦ꯫ ꯏꯔꯥꯡ ꯑꯗꯨ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ 3 ꯑꯃꯁꯨꯡ ꯁ꯭ꯃꯣꯛ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡ ꯀꯟꯈꯥꯏꯈꯤ꯫ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯒ ꯑꯌꯨꯛ ꯄꯨꯡ 10:05 ꯔꯣꯝ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯦꯁ.ꯑꯥꯏ.ꯇꯤ. ꯐꯥꯏꯔꯣꯏꯖꯝ ꯔꯣꯕꯤꯟꯁꯟꯕꯨ ꯁꯤ.ꯖꯦ.ꯑꯦꯝ. ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯟ. ꯕꯤꯕꯤꯁꯅꯥ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯄ ꯀꯦꯁꯇ ꯏꯟꯗꯤꯌꯟ ꯄꯦꯅꯦꯜ ꯀꯣꯗꯀꯤ ꯁꯦꯛꯁꯟ 420 ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯐꯥꯏꯔꯣꯏꯖꯝ ꯔꯣꯕꯤꯟꯁꯟꯕꯨ ꯑꯒꯁꯠ 18 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯕꯤꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯛꯈꯤꯕ ꯁꯦꯀꯦꯟꯗ ꯔꯤꯃꯥꯟꯗꯒꯤ ꯄ꯭ꯔꯦꯌꯔ ꯑꯁꯤꯗ ꯄꯤ.ꯑꯦꯁ. ꯔꯣꯕꯤꯟꯁꯟ ꯃꯁꯥꯒꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯦꯗꯚꯣꯀꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯔꯠꯇ ꯔꯤꯃꯥꯟꯗ ꯑꯣꯕꯖꯦꯛꯁꯟ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯀꯦꯁ ꯑꯁꯤꯗꯒꯤ ꯕꯦꯜ ꯄꯤꯕꯤꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯔꯛꯄ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯔꯠꯅ ꯄꯨꯂꯤꯁꯀꯤ ꯄ꯭ꯔꯦꯌꯔꯗ ꯑꯌꯥꯕ ꯄꯤꯔꯗꯨꯅ ꯃꯍꯥꯛꯄꯨ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯈꯤ꯫ ꯀꯣꯔꯠꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯥꯏꯔꯣꯏꯖꯝ ꯔꯣꯕꯤꯟꯁꯟꯕꯨ ꯄꯨꯂꯤꯁꯅ ꯑꯌꯨꯛ ꯄꯨꯡ 10:90 ꯔꯣꯝ ꯇꯥꯔꯛꯄꯗ ꯀꯣꯔꯠ ꯔꯨꯝꯗꯒꯤ ꯈꯨꯠꯂꯩ ꯊꯨꯅ ꯄꯨꯊꯣꯛꯂꯒ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯖꯦꯜꯗ ꯄꯨꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯦꯟ. ꯕꯤꯕꯤ ꯁꯅꯥꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯑꯍꯥꯟꯕꯗ ꯑꯟꯅꯦꯆꯔꯦꯜ ꯗꯦꯊ (ꯌꯨ.ꯗꯤ.) ꯀꯦꯁ ꯅꯝꯕꯔ 6/2019 ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯀꯦꯁ ꯑꯁꯤ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯖꯨꯂꯥꯏ 18ꯗ ꯀꯦꯁ ꯑꯦꯐ.ꯑꯥꯏ.ꯑꯥꯔ. ꯅꯝꯕꯔ 138/2019 ꯑꯟꯗꯔ ꯁꯦꯛꯁꯟ 305(34) ꯑꯥꯏ.ꯄꯤ.ꯁꯤ. 75-JJ ꯑꯦꯛꯠ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯂꯒ ꯑꯥꯏ.ꯄꯤ.ꯁꯤ.ꯒꯤ ꯁꯦꯛꯁꯟ 302 ꯍꯥꯞꯆꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯖꯨꯂꯥꯏ 18ꯗ ꯀꯦꯁ ꯑꯁꯤ ꯑꯈꯟꯅꯅ ꯁꯦꯝꯕ ꯄꯨꯂꯤꯁꯀꯤ ꯑꯦꯁ.ꯑꯥꯏ.ꯇꯤ.ꯅ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯔꯤꯃꯥꯟꯗ ꯄ꯭ꯔꯦꯌꯔ ꯑꯁꯤꯗ ꯑꯥꯏ.ꯄꯤ.ꯁꯤ.ꯒꯤ ꯁꯦꯛꯁꯟ 420 ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯈꯤꯕꯅꯤ꯫